ꯃꯩꯔꯥꯕꯅꯗꯤ ꯃꯈꯣꯏꯕꯨ ꯃꯁꯥ ꯑꯃꯠꯇ ꯈꯪꯂꯨꯕꯁꯨ ꯅꯠꯇꯦ. ꯊꯕꯥꯒ ꯁꯅꯥꯖꯥꯎꯕꯒꯗꯤ ꯈꯪꯏ. ꯑꯇꯩꯗꯤ ꯑꯃꯨꯛꯇ ꯂꯥꯛꯇꯕꯅꯤꯅ ꯃꯁꯛ ꯈꯪꯗꯦ. ꯅꯤꯕꯦꯅ: ꯏꯃꯥ, ꯑꯩꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯏꯗ. ꯆꯦꯆꯦ ꯑꯃ ꯂꯩꯕꯗꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯩꯃꯅ: ꯂꯥꯛꯅꯤ ꯂꯥꯛꯅꯤ, ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ. ꯃꯩꯔꯥꯕ ꯁꯣꯝꯗ ꯍꯦꯟꯖꯥꯡ ꯀꯟꯅ ꯊꯣꯡꯂꯤ. ꯃꯩꯔꯥꯕꯅ: ꯌꯥꯝꯍꯦ, ꯐꯖꯅ ꯍꯦꯟꯖꯥꯡꯁꯤꯗꯤ. ꯃꯣꯔꯣꯛꯀ ꯆꯥꯕ ꯖꯥꯠꯂꯣ? ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯆꯥꯔꯅꯤ ꯈꯪꯉꯤ. ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ. ꯑꯅꯟꯁꯨ ꯃꯩꯔꯥꯕꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯖꯥꯡ ꯊꯣꯡꯃꯤꯟꯅꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯅꯔꯛꯂꯤ. ꯊꯥꯅꯤꯜꯒ ꯂꯩꯃꯒ ꯆꯦꯟꯊꯣꯔꯛꯂꯤ. ꯊꯥꯅꯤꯜꯅ: ꯇꯥꯃꯣ, ꯂꯦꯡꯁꯤꯜꯂꯁꯤ. ꯏꯇꯩꯃ, ꯍꯩꯃꯥ, ꯏꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯛꯑꯦꯗꯅ. ꯁꯅꯥꯖꯥꯎꯕꯅ: ꯂꯣꯏꯅ ꯍꯦꯛ ꯂꯥꯛꯑꯕꯅꯤ, ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯅ. ꯂꯩꯃꯅ: ꯏꯆꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯊꯕꯥꯅ: ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ. ꯔꯤꯌꯥꯅꯥꯅ: ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯏꯪ ꯏꯪ ꯂꯥꯎꯏ, ꯏꯆꯤꯛꯀ ꯆꯤꯛꯏ. ꯅꯨꯡꯉꯥꯏꯅꯤꯌꯦ. ꯑꯁꯪ ꯑꯃꯥꯟꯅ ꯄꯤꯛ ꯊꯜꯂꯤ. ꯑꯩꯈꯣꯏ ꯑꯗꯥꯏꯗꯅ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ. ꯋꯥꯒꯁꯤ ꯎꯗ꯭ꯔꯦꯕ. ꯌꯨꯝꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯥꯕꯗꯣ, ꯑꯗꯨꯗ ꯍꯦꯟꯅ. ꯂꯩꯅꯥꯅ: ꯔꯤꯌꯥꯅꯥ, ꯂꯧꯕꯨꯛꯁꯦ ꯐꯖꯗ꯭ꯔꯣ? ꯇꯨ, ꯆꯠꯅꯤꯡꯉꯤ, ꯁꯪꯇ꯭ꯔꯤꯛꯀ ꯁꯪꯉꯤ. ꯔꯤꯌꯥꯅꯥꯅ: ꯆꯠꯂꯨꯁꯤꯔꯥ? ꯔꯤꯁꯤ ꯒꯥꯔꯤꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯃꯔꯤꯗꯨ ꯀꯨꯝꯊꯔꯛꯂꯤ. ꯑꯇꯩꯗꯤ ꯏꯃꯨꯡꯂꯣꯝꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯕꯅꯤ. ꯂꯩꯅꯥꯒ ꯔꯤꯌꯥꯅꯥꯒꯗꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯔꯤꯁꯤꯅ: ꯅꯣꯏꯅꯤ ꯆꯪꯗ꯭ꯔꯤꯕꯣ? ꯔꯤꯌꯥꯅꯥꯅ: ꯇꯥꯇꯣꯟ ꯉꯥꯏꯔꯤꯅꯤ, ꯂꯝꯕꯤ ꯑꯃꯨꯛ ꯉꯥꯎꯅꯤꯅ. ꯔꯤꯁꯤꯅ: ꯍꯅꯨꯕꯤꯁꯤꯗꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯑꯍꯨꯝꯗꯨꯁꯨ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯃꯥꯡꯒꯣꯜꯗꯨꯗ ꯄꯨꯂꯞ ꯐꯝꯂꯒ ꯂꯩꯔꯝꯂꯤ. ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯝꯂꯒ ꯊꯅꯝꯕꯅꯤ. ꯑꯗꯨꯅ ꯃꯇꯦꯛꯇꯨ ꯈꯣꯡꯅ ꯆꯪꯉꯛꯄꯅꯤ. ꯊꯕꯥꯅ: ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯂꯩꯃꯅ: ꯏꯆꯥ ꯇꯣꯝꯕꯗꯨꯔꯥ ꯃꯥꯅ? ꯊꯕꯥꯅ: ꯃꯥꯅꯤ ꯃꯥꯅꯤ, ꯏꯃꯧꯗꯨꯅꯤ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯤ ꯑꯃꯁꯤꯅ. ꯂꯩꯃꯅ: ꯍꯩꯃꯥ, ꯆꯥꯎꯔꯤꯅꯦ. ꯏꯆꯦꯗꯤ ꯏꯃꯧ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ. ꯔꯤꯌꯥꯅꯥꯒ ꯂꯩꯅꯥꯒꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ. ꯔꯤꯁꯤꯅ ꯃꯣꯔꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯂꯤ. ꯂꯩꯃꯅ: ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯐꯤꯒ ꯐꯅꯦꯛꯀꯗꯣ ꯍꯣꯡꯗꯣꯔꯣ ꯂꯥꯛꯑꯣ, ꯅꯦꯅꯦ ꯄꯤꯔꯒꯦ. ꯂꯩꯅꯥꯒ ꯔꯤꯌꯥꯅꯥꯒꯁꯨ ꯂꯩꯃꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯤ ꯑꯇꯣꯞꯄ ꯐꯅꯦꯛ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯤ. ꯂꯩꯅꯥꯅ ꯐꯅꯦꯛ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯃ ꯁꯦꯠꯂꯤ, ꯑꯗꯨꯒ ꯐꯤ ꯔꯦꯠ ꯃꯆꯨ ꯑꯃ ꯏꯟꯁꯤꯜꯂꯤ. ꯔꯤꯌꯥꯅꯥꯅ ꯐꯅꯦꯛ ꯑꯃ ꯍꯣꯡꯂꯤ. ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯐꯝꯂꯤ. ꯉꯥꯟꯊꯣꯏꯗꯤ ꯍꯣꯡꯗꯣꯛꯂꯒ ꯂꯩꯔꯝꯂꯤ. ꯊꯕꯥꯅ: ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯧꯊꯣꯔꯣꯗꯅ ꯃꯁꯛ ꯈꯪꯅꯅꯕ. ꯂꯩꯃꯅ: ꯀꯧꯊꯣꯔꯛꯀꯦ. ꯃꯁꯛ ꯈꯪꯅꯗꯕꯁꯤꯗꯅꯦ ꯊꯣꯛꯂꯛꯄ ꯇꯜꯂꯤ. ꯔꯥꯃꯦꯁꯅ: ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯆꯔꯥꯡꯁꯤꯒ ꯈꯪꯅꯍꯜꯂꯨ. ꯔꯤꯌꯥꯅꯥꯅ: ꯇꯥꯃꯣꯆꯥ, ꯃꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ. ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ. ꯅꯤꯕꯦꯁꯨ ꯊꯣꯔꯛꯂꯤ. ꯂꯩꯃꯅ: ꯅꯁꯤ ꯍꯣꯏꯅ ꯅꯝꯃꯣꯏꯒ ꯂꯩꯔꯣ ꯂꯥꯎꯅꯦ ꯅꯪꯁꯨ. ꯅꯤꯕꯦꯁꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ. ꯊꯕꯥꯅ: ꯏꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤꯗꯅ. ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯒꯦ ꯅꯪꯕꯣ? ꯅꯤꯕꯦꯅ: ꯃꯥꯕꯣ, ꯀ꯭ꯂꯥꯁ 9 ꯇꯝꯃꯤ. ꯔꯤꯌꯥꯅꯥꯅ: ꯑꯣꯏ, ꯁꯤ ꯂꯥꯛꯑꯣ. ꯂꯩꯅꯥꯁꯨ ꯔꯤꯌꯥꯅꯥꯒꯤ ꯈꯨꯀꯧꯗꯨꯗ ꯅꯣꯛꯂꯛꯂꯤ. ꯔꯤꯁꯤꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯕꯅꯤ. ꯔꯤꯁꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯕꯦꯝ. ꯂꯩꯅꯥꯁꯨ ꯌꯦꯡꯉꯛꯏ. ꯔꯤꯁꯤꯅ: ꯅꯣꯛꯀꯅꯨ. ꯂꯩꯅꯥꯁꯨ ꯄꯤꯁꯨꯝꯗ ꯁꯨꯛꯂꯤ. ꯅꯤꯕꯦ ꯔꯤꯌꯥꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯔꯤꯌꯥꯅꯥꯒꯤ ꯈꯗꯥꯡꯗꯨꯗ ꯅꯤꯕꯦ ꯏꯀꯥꯏꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ. ꯊꯥꯅꯤꯜꯒ ꯁꯅꯥꯖꯥꯎꯕꯒꯗꯤ ꯇꯣꯉꯥꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯔꯥꯃꯦꯁꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯌꯥꯎꯁꯤꯜꯂꯤ. ꯔꯤꯁꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯅꯨꯄꯤꯈꯩꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ. ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ. ꯑꯅꯟꯅ: ꯃꯅꯝꯁꯤꯐꯥꯎꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯆꯥꯛ ꯂꯥꯝꯃꯤ. ꯃꯩꯔꯥꯕꯅ: ꯂꯥꯛꯇꯤ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ. ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯥꯡꯒꯣꯜꯂꯣꯝꯗ. ꯉꯥꯏꯈꯣꯅꯦ, ꯅꯪ ꯃꯁꯛ ꯈꯪꯅꯕ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯗꯦꯗ. ꯑꯩꯈꯣꯏꯒꯤ ꯂꯧꯄꯨꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯃꯁꯛ ꯈꯪꯉꯤ. ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ. ꯉꯁꯤ ꯈꯪꯅꯍꯧꯔꯣ. ꯏꯝꯐꯥꯜ ꯃꯆꯥꯁꯦ ꯃꯕꯨꯛ ꯐꯠꯇꯕꯅꯤꯀꯣ. ꯑꯄꯪꯗꯧꯅ ꯇꯧꯅꯨ, ꯃꯤꯅ ꯎꯁꯤꯠꯂꯣꯏ. ꯈꯔ ꯀꯛꯁꯤꯜꯂꯣ.
ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯂꯋꯥꯏꯒꯤ ꯑꯄꯪꯁꯤꯡꯁꯤꯅ ꯏꯝꯐꯥꯜ ꯃꯆꯥꯗ ꯑꯁꯤꯡꯕ ꯁꯥꯕꯁꯤꯅꯤ ꯂꯋꯥꯏ ꯃꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯏ ꯍꯥꯏꯅꯕꯗꯣ ꯈꯪꯗꯦ ꯑꯝꯇ ꯈꯪꯗꯅ ꯑꯈꯪꯕ ꯁꯥꯕꯗ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯌꯨ ꯃꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏ ꯏꯁ ꯌꯥꯝ ꯍꯩꯔꯦꯗ ꯅꯨꯄꯤ ꯐꯪꯗꯕꯁꯦ ꯐꯪꯗꯕ ꯅꯠꯇꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯦꯡꯅꯗꯕꯩꯅꯤ ꯑꯄꯥꯝꯕ ꯂꯩꯔꯔꯣꯏꯌꯦ ꯈꯪꯉꯤ ꯂꯩꯅꯤ ꯌꯥꯔꯦ ꯈꯗꯥꯡꯗ ꯅꯣꯡꯕꯗ ꯋꯥꯔꯝꯅꯅꯤ ꯍꯦꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯁꯤ ꯈꯔ ꯂꯧꯊꯣꯔꯛꯀꯦ ꯌꯥꯏꯅꯦ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯔꯥꯁꯤ ꯀꯪꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯁꯨ ꯐꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯑꯗꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯗꯧꯔꯦ ꯆꯥꯛꯇꯨꯁꯨ ꯅꯨꯄꯥꯈꯩꯅ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯈꯩꯗꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯆꯥꯔꯦ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯔꯤꯁꯤ ꯍꯣꯏꯒ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯆꯥꯈ꯭ꯔꯦ ꯂꯩꯅꯥꯒ ꯔꯤꯌꯥꯅꯥꯒ ꯑꯃ ꯆꯥꯃꯤꯟꯅꯩ ꯉꯥꯟꯊꯣꯏꯒ ꯅꯤꯕꯦꯒ ꯑꯃ ꯃꯃꯥ ꯑꯅꯤꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯃꯤꯟꯅꯔꯦ ꯔꯤꯌꯥꯅꯥꯅ ꯊꯣꯏꯕꯤ ꯆꯥꯛ ꯇꯣꯠꯂꯒ ꯅꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛꯁꯦ ꯆꯠꯂꯨꯁꯦ ꯅꯤꯕꯦꯅ ꯍꯣꯏ ꯆꯦ ꯆꯠꯂꯨꯁꯦ ꯂꯩꯃꯅ ꯆꯠꯂꯨ ꯌꯦꯡꯉꯨ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯅꯔꯦ ꯂꯩꯃꯅꯗꯤ ꯇꯧꯔꯨꯅꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒ ꯔꯤꯌꯥꯅꯥꯒꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯤꯕꯦꯒ ꯃꯈꯣꯏꯒꯤ ꯀꯣꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯕ ꯆꯥꯝꯕ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯉꯥꯟꯊꯣꯏꯅ ꯅꯦꯅꯦ ꯑꯩ ꯇꯧꯒꯦꯁꯦ ꯏꯃꯥꯒ ꯅꯦꯅꯦꯒ ꯂꯩꯔꯝꯃꯣ ꯉꯥꯟꯊꯣꯏꯅ ꯅꯝꯗꯅ ꯆꯥꯛ ꯆꯥꯐꯝꯗꯣ ꯋꯥꯏ ꯇꯩꯈ꯭ꯔꯦ ꯂꯩꯃꯅꯁꯨ ꯊꯕꯥꯅꯁꯨ ꯑꯉꯥꯡꯈꯩ ꯇꯧꯖꯁꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯅꯤꯕꯦꯒ ꯂꯩꯅꯥꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯣꯟꯁꯤꯡꯗꯣ ꯐꯦꯡꯂꯤ ꯃꯩꯔꯥꯕꯒ ꯑꯅꯟꯒꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯅꯤꯗ ꯂꯥꯛꯄ ꯎꯕꯗ ꯅꯤꯕꯦꯅ ꯇꯥꯃꯣ ꯅꯣꯏꯕꯥꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯤꯕꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯅꯤꯕꯦ ꯍꯣꯔꯣꯝꯗ ꯌꯦꯡꯉꯛꯄꯅꯤ ꯅꯤꯕꯦꯒꯤ ꯃꯅꯥꯛꯇ ꯀꯣꯟ ꯆꯥꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯅꯥꯗ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ ꯃꯩꯔꯥꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯤꯠꯐꯝ ꯍꯣꯡꯗ ꯁꯦꯀꯦꯟ ꯈꯔꯗꯤ ꯌꯦꯡꯂꯤ ꯁꯦꯀꯦꯟ ꯈꯔꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ ꯃꯩꯔꯥꯕꯅ ꯁꯠ ꯈꯨꯝꯃꯛꯏ ꯐꯥꯝꯗ ꯆꯠꯂꯨꯕꯅꯤ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯨꯗ ꯇꯧꯈ꯭ꯔꯤꯕ ꯃꯇꯧꯗꯣ ꯀꯅꯥꯅꯁꯨ ꯎꯍꯧꯕ ꯅꯠꯇꯦ ꯂꯩꯅꯥꯗꯤ ꯃꯃꯤꯠꯇꯨꯅ ꯍꯪꯒꯠꯅꯐꯥꯎ ꯌꯦꯡꯉꯛꯈꯤꯗꯦ ꯃꯊꯧꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯃꯩꯔꯥꯕꯗꯨ ꯆꯠꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ ꯀꯩꯅꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯧꯁꯨ ꯃꯥꯜꯂꯤꯅꯦ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤꯁꯦ ꯑꯅꯟꯅ ꯀꯩꯅꯣ ꯃꯪꯉꯤꯗꯨꯕꯣ ꯃꯩꯔꯥꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯅꯨꯄꯤ ꯎꯔꯨꯕꯩꯔꯣ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯑꯁ ꯚꯥꯏ ꯇꯥꯅꯤꯡꯗꯦꯕ ꯑꯣꯟꯊꯣꯛꯄ ꯃꯁꯛ ꯐꯖꯩꯌꯦ ꯂꯩꯍꯧꯔꯤꯗꯣ ꯃꯩꯔꯥꯕꯁꯨ ꯅꯣꯐꯦꯠꯀ ꯇꯧꯔꯒ ꯐꯖꯩ ꯚꯥꯏ ꯏꯪꯒ ꯂꯥꯎꯏ ꯁꯦꯁ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤꯗ ꯑꯁ ꯚꯥꯏ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯗꯤ ꯂꯩꯅꯥꯅꯤ ꯑꯗꯨꯒ ꯑꯅꯟꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯔꯤꯌꯥꯅꯥꯕꯨꯅꯤ ꯚꯥꯞꯅ ꯑꯃꯃꯝꯅꯤ ꯑꯅꯤꯗꯣ ꯁꯣꯝꯗ ꯔꯤꯁꯤ ꯀꯣꯜꯗ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯅꯥꯅ ꯀꯣꯟ ꯐꯦꯡꯂꯤꯕ ꯃꯐꯝꯗꯨꯗ ꯇꯞꯂꯤ ꯂꯥꯛꯂꯤ ꯌꯧꯔꯝꯗꯥꯏꯗꯨꯗ ꯀꯣꯜꯗꯨ ꯁꯠ ꯊꯝꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯕꯦꯝ ꯂꯩꯅꯥꯁꯨ ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯊꯣꯔꯛꯂꯤ ꯂꯣꯏꯔꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯔꯤꯌꯥꯅꯥꯅ ꯇꯥꯇꯣꯟ ꯉꯁꯤꯗꯤ ꯋꯥꯕ꯭ꯔꯣ ꯔꯤꯁꯤ ꯅꯣꯛꯂꯒ ꯋꯥꯏꯅꯦ ꯑꯣꯖꯥ ꯈꯪꯉꯦꯕ ꯋꯥꯔꯝꯒꯅꯤ ꯔꯤꯁꯤꯅ ꯂꯥꯎ ꯃꯃꯥ ꯍꯣꯏ ꯐꯥꯝꯗ ꯆꯠꯅꯍꯧꯗꯣꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯣ ꯔꯤꯌꯥꯅꯥꯅ ꯀꯩꯅꯣ ꯃꯤ ꯂꯧꯕꯨꯛ ꯆꯠꯂꯨꯗꯣꯏꯅꯤ ꯔꯤꯁꯤꯅ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯆꯠꯇꯣꯏꯁꯦ ꯐꯥꯝꯗ ꯉꯥ ꯐꯥꯕꯒꯤꯁꯨ ꯂꯩꯅꯥꯅ ꯔꯤꯌꯥꯅꯥ ꯅꯪ ꯂꯣꯏꯔꯕꯣ ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯃꯛꯈꯤꯒꯦ ꯔꯤꯌꯥꯅꯥꯅ ꯑꯩꯁꯨ ꯍꯥꯝꯗꯣꯏꯅꯦ ꯊꯣꯏꯕꯤ ꯁꯥꯄꯣꯟ ꯑꯝꯇ ꯄꯤꯌꯣ ꯅꯤꯕꯦꯅ ꯍꯣꯏ ꯆꯦ ꯑꯩ ꯄꯨꯔꯛꯀꯦ ꯔꯤꯁꯤꯅ ꯂꯣꯏꯔꯒ ꯊꯣꯔꯛꯑꯣꯀꯣ ꯕꯦꯝ ꯗꯗꯥꯁꯨ ꯋꯥ ꯑꯃ ꯍꯥꯏꯗꯣꯏꯅꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯔꯤꯁꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥ ꯐꯥꯝꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯥꯛꯂꯤ ꯁꯅꯥꯖꯥꯎꯕꯗꯤ ꯉꯥ ꯐꯥꯕ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯅꯟ ꯊꯥꯅꯤꯜ ꯂꯣꯏꯅ ꯀꯨꯝꯈ꯭ꯔꯦ ꯏꯁꯤꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯉꯥ ꯃꯌꯥꯝꯗꯣ ꯂꯦꯡꯗꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯆꯣꯡꯊꯔꯒ ꯐꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯅꯤꯕꯦꯒ ꯔꯤꯌꯥꯅꯥꯒꯗꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯣꯇꯣ ꯃꯈꯜ ꯄꯣꯁ ꯇꯧꯗꯨꯅ ꯀꯥꯞꯍꯜꯂꯤ ꯅꯤꯕꯦꯗ
ꯅꯤꯚꯦꯗꯤ ꯔꯤꯌꯥꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯤ꯫ ꯂꯩꯅꯥꯗꯤ ꯔꯤꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯅ ꯂꯩꯔꯤꯕꯗꯨꯁꯨ ꯂꯧꯕꯨꯛꯅꯤ꯫ ꯔꯤꯌꯥꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯒ ꯑꯗꯨꯝ ꯅꯛꯅꯩ꯫ ꯏꯁꯪ ꯁꯪꯅ ꯄꯥꯛꯅ ꯁꯥꯡꯅ ꯎꯔꯤ꯫ ꯂꯥꯞꯇꯛꯅ ꯑꯃꯨꯛꯁꯨ ꯎꯔꯤ ꯆꯤꯡꯁꯥꯡ ꯀꯌꯥ꯫ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯏꯪ ꯂꯥꯎꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯍꯜꯂꯤ, ꯋꯥꯈꯜ ꯏꯪꯍꯜꯂꯤ꯫ ꯂꯩꯅꯥꯅ, ꯗꯗꯥ, ꯍꯥꯎꯅꯦ, ꯀꯩꯅꯣꯕ ꯗꯗꯥꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ? ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯣ꯫ ꯀꯩꯁꯨ ꯅꯠꯇꯦꯕ, ꯉꯁꯤꯒꯤ ꯐꯖꯅ ꯎꯗꯕꯩ ꯂꯛꯅꯕꯅꯦꯕ, ꯑꯗꯨꯏ ꯍꯥꯏꯖꯤꯟꯕ꯫ ꯑꯗꯨꯏ ꯑꯣꯏꯔꯦ꯫ ꯅꯍꯥꯟꯈꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯉꯩ ꯅꯪꯒꯁꯨ ꯎꯅꯗ꯭ꯔꯦ, ꯑꯗꯨꯕꯨꯗꯤ ꯀꯩꯝꯇ ꯈꯟꯅꯕ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤꯅ꯫ ꯉꯁꯤꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯄꯩ ꯋꯥꯅꯤ, ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯅꯪꯁꯦ꯫ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ, ꯗꯗꯥꯒꯤ ꯊꯋꯥꯏ ꯃꯤꯔꯆꯥꯕꯦꯝ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ, ꯗꯗꯥ ꯅꯨꯡꯁꯤꯕꯧ꯫ ꯔꯤꯁꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ, ꯃꯁꯤ ꯃꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯍꯥꯠꯁꯦ ꯂꯝ ꯍꯦꯟꯅꯕ ꯁꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯅꯣꯛꯀꯅꯨꯍꯦ, ꯗꯗꯥ ꯉꯥ ꯐꯥꯕ ꯌꯦꯡꯉꯨꯁꯦ꯫ ꯂꯥꯛꯑꯣ꯫ ꯂꯩꯅꯥꯅ, ꯔꯤꯌꯥꯅꯥ ꯂꯥꯛꯑꯣ ꯉꯥ ꯐꯥꯕ ꯌꯦꯡꯉꯨꯁꯦ꯫ ꯔꯤꯌꯥꯅꯥꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯍꯣꯏ ꯂꯥꯛꯑꯒꯦ, ꯆꯠꯂꯝꯃꯣ꯫ ꯔꯤꯁꯤꯅ, ꯉꯥꯏꯈꯣꯁꯦ ꯕꯦꯝ, ꯗꯗꯥꯒ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯊꯣꯛꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯅꯥꯒ ꯁꯦꯜꯐꯤ ꯑꯃ ꯇꯧꯔꯦ꯫ ꯂꯩꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯔꯤꯁꯤꯁꯨ ꯃꯉꯛꯀꯗꯣ ꯍꯥꯏꯐꯦꯠ ꯂꯩꯅꯥꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯒ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯀꯥꯞꯂꯤ꯫ ꯔꯤꯁꯤꯅ, ꯅꯪ ꯑꯃꯨꯛ ꯂꯦꯞꯄꯣ, ꯑꯩ ꯑꯃꯨꯛ ꯀꯥꯞꯄꯤꯔꯛꯀꯦ꯫ ꯂꯩꯅꯥꯒꯤꯁꯨ ꯁꯤꯡꯒꯜ ꯐꯣꯇꯣ 3-4 ꯗꯛꯗ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯔꯤꯁꯤꯅ, ꯑꯩꯒꯤ ꯕꯦꯝ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯐꯖꯩꯗ꯫ ꯌꯥꯔꯦ ꯗꯗꯥ, ꯂꯥꯛꯑꯣ꯫ ꯑꯅꯤꯗꯣ ꯉꯥ ꯐꯥꯐꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯗꯣ ꯂꯩꯅꯥ ꯌꯥꯎꯗꯕꯗꯨꯗ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯅꯥꯒ ꯔꯤꯁꯤꯒ ꯂꯥꯛꯄꯗꯣ ꯎꯕꯗ ꯃꯥꯏꯊꯣꯡꯗꯣ ꯈꯤꯇꯪ ꯃꯀꯥ ꯂꯥꯝꯃꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯩꯅꯥꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯥ ꯐꯥꯕꯗꯨ ꯌꯦꯡꯂꯤ꯫ ꯔꯤꯁꯤꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯗꯤ ꯂꯩꯅꯥꯗ ꯂꯣꯠꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡꯗꯣ ꯀꯅꯥꯅꯁꯨ ꯎꯗꯦ, ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯥꯒꯤ ꯃꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯔꯤꯁꯤꯅ ꯎꯈ꯭ꯔꯦ꯫ ꯔꯤꯁꯤ ꯃꯩꯔꯥꯕꯗ ꯌꯥꯝ ꯃꯨꯟꯅ ꯃꯔꯧ ꯂꯩꯅ ꯃꯥꯒꯤ ꯊꯧꯔꯕ ꯃꯃꯤꯠꯇꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯏꯆꯝ ꯆꯝꯖꯕꯤ, ꯏꯇꯞ ꯇꯞꯆꯕꯤ ꯂꯩꯅꯥꯗꯤ ꯔꯤꯌꯥꯅꯥꯒ ꯐꯝꯃꯤꯟꯅꯔꯒ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯂꯤ꯫ ꯔꯤꯁꯤ ꯃꯩꯔꯥꯕꯗ ꯌꯦꯡꯂꯤꯉꯩ ꯔꯤꯌꯥꯅꯥ ꯂꯥꯛꯄ ꯈꯪꯍꯧꯗꯕꯅꯤ꯫ ꯃꯍꯥꯛ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯅ ꯂꯩꯅꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯁꯨ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯥ ꯉꯁꯥꯏꯗꯒꯤ ꯆꯤꯡꯅꯅꯁꯨ ꯂꯩꯕꯅꯤ꯫ ꯉꯁꯥꯏ ꯑꯅꯟꯒ ꯃꯩꯔꯥꯕꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯃꯥ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯄꯥꯝꯃꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕꯤ ꯃꯍꯥꯛꯇꯨꯗ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯖꯜꯂꯛꯄꯗꯨꯗꯤ ꯔꯤꯁꯤ ꯃꯩꯔꯥꯕꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅ꯫ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯕꯦꯝ, ꯍꯪꯒꯣꯜꯂꯣꯁꯦ, ꯅꯪꯒꯤ ꯀꯣꯂꯥꯏ ꯅꯃꯥꯟꯅꯕꯤꯅꯤ ꯍꯥꯏ꯫ ꯔꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯊꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯂꯩꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯔꯤꯁꯤ ꯐꯝꯂꯝꯕꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯗꯗꯥ, ꯀꯅꯥꯅꯣ? ꯔꯤꯁꯤ ꯈꯣꯏꯗꯧ ꯊꯤꯠꯂꯕꯅꯤ꯫ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯩꯅꯥꯗ ꯏꯁꯧ ꯇꯧꯔꯛꯀꯗꯧꯔꯦ꯫ ꯕꯦꯝ, ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯅꯥꯁꯨ ꯉꯛꯅ, ꯀꯩꯗꯧꯔꯒꯦ? ꯔꯤꯁꯤꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨ ꯍꯪꯉꯨ ꯍꯥꯏꯗꯤ꯫ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯂꯤ꯫ ꯗꯗꯥ, ꯀꯩꯗꯧꯔꯒꯦꯕ? ꯔꯤꯁꯤ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯝꯁꯨ ꯍꯪꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯔꯦ, ꯏꯃꯥ ꯍꯣꯏ ꯂꯥꯛꯆꯔꯅꯤ, ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ꯫ ꯏꯃꯥꯗ ꯍꯥꯏꯔꯝꯃꯨ, ꯅꯪ ꯍꯥꯏꯕ ꯇꯜꯂꯒ ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯔꯤꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯀꯟꯅ ꯁꯥꯎꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯁꯥ ꯃꯇꯣꯝꯇ ꯊꯃꯣꯏ ꯃꯅꯨꯡꯗ ꯁꯥꯎꯖꯕꯅꯤ꯫ ꯇꯁꯦꯡꯅ ꯔꯤꯁꯤ ꯂꯩꯅꯥꯗ ꯁꯥꯎꯕ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯐꯅꯌꯥꯝ ꯁꯥꯎꯔꯕꯁꯨ ꯂꯩꯅꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯁꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯂꯩꯅꯥꯁꯨ ꯔꯤꯁꯤꯅ ꯃꯔꯝ ꯈꯪꯗꯅ ꯁꯥꯎꯔꯛꯄꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯔꯤꯁꯤꯅ ꯁꯥꯎꯕꯁꯤꯅꯤ ꯂꯩꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤꯅ꯫ ꯔꯤꯁꯤꯅ ꯀꯟꯅ ꯁꯥꯎꯗ꯭ꯔꯕꯁꯨ ꯂꯩꯅꯥꯗꯤ ꯑꯗꯨꯝ ꯀꯤꯔꯦ꯫ ꯂꯩꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯗꯗꯥ,
ꯀꯃꯥꯏꯅ ꯃꯃꯥꯗ ꯍꯥꯏꯗꯣꯏꯅꯣ? ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯀꯅꯤ. ꯔꯤꯁꯤꯗꯣ ꯁꯥꯎꯕꯒ ꯉꯝꯗ꯭ꯔꯦ. ꯁꯥꯎꯔꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ. ꯇꯞꯊꯔꯛꯂꯤ. ꯕꯦꯝ, ꯑꯩ ꯁꯣꯏꯈ꯭ꯔꯦꯁꯦ. ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯠꯂꯁꯦ.